Mami TV Na Sanaroisingidamak haina mingthonjaba thorom asibu pongning thaukat piriba singbu sarikana tawimal khangbo jari ngasigi ahom suba episode asita puduna lakjari 2020 amadi 2021 da National Youth Award phanglakraba Khedrimeyum Premdas ka unabagi thorom Premdas bo khoi studio da tara jari. Thank you. Ahan basidi koi sar haine ta ko jage sar dagge koi wari sana bada nungai na bahai jaba tare koi ima pabung diming leifam adagi aichina kaya suba zina kari kari honari hablo hamoina kitang thambi Aigi ming Khedrimeyum Premdas singkoi aigi pokpham lamdam sina Kairembiko village Thawang district manung da leba Kairembiko village sini aduga aigi pokpiba imagi mingna Khedrimeyum ongbi ibe madebi aduga aibu pokpa aigi papung sina Khedrimeyum chawu singkoi aduga hoji hoji makoi loima yumgi kogi furniture masam ka hangjadana yumgi yum puna bona jari haitane ngamna ko ngamna ba makata na amulak saningi je anta ikoi koi dana phangiba 2020 amadi 2021 da phanglakhiba award se karamba matang da phanglakhiba ano haibadu su kitu hoi ai haijarake award si aigi oina di handak phangiba award si anirok subane haitare ai individual level da 2018 da same ministry jina Ministry of Youth Affairs Sports na PV da ai 2018 da individual award oina National Youth Award se pangjagre aduga handak phangiba award sisu Ministry of Youth Affairs Sports na piba aigi phangaiba keno jina individual natabida organization category da phangba award makhalamani aina award se phang ije kari thabak taw bagino hai taragadi aina mayamda community service aina akoigi organization jina akoi lekai sida akoigi iramdam Thawang district sida hai tare main oina akoigi organization ji Thawang district ta kano taw boy akoigi resta office se Thawang oibani na akoigi area operation budi all Manipur ba adoi targusu akoigi organization ji linkat pu kuidri bani na main oina focus to ji Thawang district ta focus to ba aduna akoi Thawang district se leriba hospital Thawang hospital ni punjandana akoi blood donation ji gi keno sina hang gai singda si pi na bohona ba adagi akoi lekai da leriba khoi loibagi kano jisu akoi individual khoi farmer jingje bee keeping gi kano jing jo koi promote tongraga masana masabu self reliant ojana ba sigi thabak thom jo paikat ba adugo loina na akoi gi environment kanaba u plant tree plantation to ba biodiversity protection to na ba jo hona ba haiba lamsida India government na khangbi dan hai tare andaki organization category sida koi National Youth Award se pibirakpani yam ngai kogi 2020 amadi 2021 da mana National Youth Award ama phangakpa habse yamna sakthok chaningai ni kogi Mami TV ki site ki su congratulation hai thank you nado aina makhata na mok sar dagi hangjadingi se koi award ama phangba habse struggle ama yaudra gade khoi na kitang hona draga de koi phangwa se yade buko yada bhai se da kai aina heta phangninge na kutak ta kitang thaba ama ni tawraga heta phangba natte ba me ama thabak me ama paikhala ga me am gi thabak me am tawra ka na phanga ine ba si me am se asdai da thingnar ki ba wan me am su leirangani ko masi gi matang da su kitang tham hoi ai ahambada ai gi akoi gi organization je Kamaina restar body mo rakhi se asigi journey je ai mayam da share tokjage mamdi matam se ai university tambaloi ba kan se da kai mo thabu khali tong individual oina work to busi de mo ning thung de na government recognize to de mayam da asauba thaba ma toge hai tari akogi restar body mo oi bisange ba sigi restar body mo oina bagi masak sangbalap matam se matam da akoi knowledge leite mamdi ai do Science ki stream lak saba sa cha makho oibanina adubu community work to bagi keno sidi ai adum angang oringai degi college level degi hawrakre ai NSS yaroktana ai isagi voluntary blood donation to dana akoi college ki ojajing pullaga haidare sumaina ai gi community service tam hawlakpa dei di university level yore university level ju sak khangbi dana ai je ai gi community service to koi university level sida Manipur University NSS Award se anirak suba student da pi ko hamba launch to baga anirak surpi chahi je sidai ai phange NSS Award se phanga matung da ai gi wakhalon da haidare ai di aina tawje thabak chiju sak khangbi na bagi platform amadi leiri haiba posima lakhre ba aingonda mayam gi thabak tongning bagi ihul je dei phau khra hai tare ne ai je adubu main oina work tongning bagi kano sidem mule platform sidem leita ba adamai tawduna yam wana
ꯍꯣꯠꯅꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕ ꯌꯨꯝꯗꯩ ꯄꯩꯁꯥ ꯈꯔ ꯑꯩꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯗꯤ ꯄꯩꯁꯥ ꯌꯨꯝꯗꯤ ꯂꯩꯇꯕꯅꯤꯅꯀꯣ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯁꯤꯗꯕꯨ ꯂꯨꯄꯥ 90-90 ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯗꯣ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯍꯥꯏꯁꯦ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ MA ꯇꯝꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯉꯩꯗꯗꯤ ꯄꯩꯁꯥ ꯊꯣꯛꯅꯤꯡꯉꯥꯏ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯂꯩꯇꯦꯕ ꯃꯇꯝꯗꯨꯗ ꯍꯣꯏ ꯑꯩ ꯊꯣꯛ ꯇꯥꯔꯒꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯩꯅ ꯎ ꯁꯨꯖꯗꯅ ꯐꯪꯖꯕ ꯄꯩꯁꯥꯗꯣ ꯀꯌꯥꯝ ꯌꯥꯝꯒꯅꯤꯒꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ 90-90 ꯁꯥꯠꯐꯧ ꯂꯩꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯄꯥꯝꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯏꯟꯗꯣꯝꯆꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯑꯩꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯋꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯧꯕ ꯉꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯁꯦ ꯅꯦꯁꯅꯦꯜ ꯌꯨꯠ ꯑꯦꯋꯥꯔꯗꯁꯦ ꯈꯜꯂꯛꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗ ꯊꯕꯛ ꯃꯆꯥ ꯈꯔ ꯇꯧꯖꯔꯛꯄꯗꯣ ꯃꯌꯥꯝꯒꯤ ꯍꯣꯏ ꯑꯩꯅ ꯚꯂꯟꯇꯔꯤ ꯗꯣꯅꯦꯁꯟ ꯇꯧꯗꯅ ꯑꯥꯏ ꯗꯣꯅꯦꯁꯟ ꯇꯧꯗꯅ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯅꯦꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯗ ꯂꯥꯏꯔꯤꯛ ꯈꯛ ꯇꯝꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯁꯤꯁꯦ ꯏꯟꯚꯣꯜꯕ ꯇꯧꯕ ꯑꯃ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯗ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯁꯤ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯅꯍꯥꯁꯤꯡꯁꯤ ꯑꯐꯕ ꯑꯗꯒꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯗꯣꯏꯕ ꯃꯔꯝꯗꯤ ꯃꯥꯏꯟꯁꯦ ꯌꯥꯝ ꯕ꯭ꯔꯣꯗ ꯑꯣꯏꯔꯛꯑꯅꯦꯕ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯏꯁꯤ ꯃꯥꯗꯨ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯆꯪꯕ ꯌꯨꯠ ꯑꯃꯗꯤ ꯑꯣꯏꯔꯛꯇꯣꯔꯕꯅꯦꯕ ꯑꯗꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯔ ꯊꯥꯗꯣꯔꯛꯑꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯐꯕ ꯅꯍꯥꯔꯣꯟ ꯑꯣꯏꯍꯜꯂꯛꯅꯕꯒꯤ ꯃꯆꯥꯛꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗꯩꯗꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔꯗ ꯌꯥꯎꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯟꯁꯤꯟꯗꯅ ꯑꯩꯅ ꯃꯦꯟ ꯈꯨꯠ ꯊꯥꯕꯁꯦ ꯚꯂꯟꯇꯔꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯁꯤꯅꯤ ꯃꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯩꯁꯥ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯄꯩꯁా ꯂꯩꯇꯦ ꯑꯗꯨꯕꯨ ꯕ꯭ꯂꯗ ꯄꯤꯕꯁꯤꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯄꯤ ꯌꯥꯏꯗꯅ ꯏꯁꯥꯗ ꯆꯦꯟꯕ ꯀꯩꯅꯣꯅꯤꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯒꯤ ꯇꯞꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤꯗꯒꯤ ꯍꯟꯗꯛꯀꯤ 2014ꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯁꯤ ꯑꯦꯋꯥꯔꯗꯁꯦ ꯈꯜꯂꯛꯀꯅꯤꯒ ꯈꯟꯗꯦ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯑꯣꯟꯂꯥꯏꯟꯗ ꯍꯣꯏ ꯑꯩ ꯀꯨꯏꯃꯟꯗꯅ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯑꯦꯋꯥꯔꯗꯁꯦ ꯑꯩ ꯈꯜꯂꯛꯀꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒꯅ ꯐꯪꯉꯛꯈꯤꯕꯅꯣ ꯑꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩ ꯊꯥꯖꯤꯟꯈꯤꯕꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯟꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯑꯩꯁꯦ ꯆꯦ ꯊꯥꯔꯛꯇꯅ IBꯅ ꯑꯩꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕꯒꯤ ꯆꯦ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯒꯤ ꯑꯩꯁꯦ ꯑꯩꯒꯤ ꯑꯦꯋꯥꯔꯗꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯀꯟꯁꯤꯗꯔ ꯇꯧꯕꯗꯤ ꯌꯥꯎꯔ ꯃꯥꯜꯂꯦ ꯇꯧꯗꯅ ꯅꯨꯃꯤꯠꯁꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯁꯥꯝꯗ ꯆꯠꯀꯗꯕ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯉꯁꯤ ꯈꯨꯗꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯑꯦ ꯃꯣꯏꯅ IBꯗ ꯂꯥꯛꯇ ꯌꯥꯗ꯭ꯔꯦꯅ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯩ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯁꯟ ꯑꯣꯏꯗꯧꯔꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯕꯛ ꯐꯕꯗꯤ ꯊꯦꯡꯅꯍꯧꯗꯅ IBꯗ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯗꯤꯁꯄ꯭ꯂꯦ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯔꯤꯄꯣꯔꯠ ꯐꯖꯅꯁꯨ ꯊꯥꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯕꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠꯇꯣ ꯊꯥꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯦꯋꯥꯔꯗꯁꯦ ꯄꯤꯔꯛꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯈ꯭ꯔꯤꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯆꯠꯄꯒꯤꯗ ꯁꯤ ꯆꯠꯄꯒꯤꯁꯤꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯗꯤ ꯏꯁꯥꯒꯤꯗꯒꯤ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯋꯥꯔꯗ ꯂꯧꯕ ꯆꯠꯄꯒꯤꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯦꯋꯥꯔꯗ ꯂꯧꯕꯁꯦ ꯀꯩꯅꯣꯅꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛ ꯇꯧꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯗ ꯃꯦꯜꯗ ꯂꯣꯏ ꯊꯥꯔꯛꯑꯦ ꯑꯗꯩ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯆꯠꯄꯒꯤ ꯚꯦꯅꯨꯁꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯔꯤꯁꯦ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯅ ꯑꯗꯨꯝ ꯍꯣꯁ ꯇꯧꯔꯒ ꯅꯦꯁꯅꯦꯜ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯅ ꯑꯩꯈꯣꯏ ꯅꯍꯥ 90-90 ꯄꯨꯟꯕ ꯑꯆꯧꯕ ꯏꯚꯦꯟ ꯑꯃꯈꯛ ꯂꯩꯔꯤ ꯏꯚꯦꯟꯁꯤꯗ ꯑꯗꯨꯝ ꯄꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯋꯥꯔꯗꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁ ꯇꯧꯕ ꯁ꯭ꯇꯦꯠꯁꯤꯗ ꯆꯠꯄꯒꯤ ꯖꯔꯅꯤꯒꯤ ꯄ꯭ꯂꯥꯟ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏ ꯊꯥꯔꯣꯟ ꯊꯥꯏ ꯊꯥꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯑꯍꯥꯟꯕꯗꯗꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯊꯣꯛꯇꯣꯏꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯟꯅ ꯔꯤꯑꯦꯝꯕꯔꯁ ꯇꯧꯕꯤꯔꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯅ ꯆꯠꯂꯨꯔꯕ ꯑꯦꯋꯥꯔꯗꯁꯦ ꯂꯧꯔꯕ ꯃꯇꯨꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯒꯤ ꯆꯠꯈꯤꯕ ꯖꯔꯅꯤꯒꯤ ꯀꯔꯤꯒꯤ ꯇ꯭ꯔꯥꯚꯦꯜꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤꯡꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔ ꯁ꯭ꯄꯣꯔꯠꯁꯅ ꯂꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤ ꯆꯠꯈꯤꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯨ ꯃꯣꯏꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯀꯥꯟꯗ ꯊꯥꯈ꯭ꯔꯀꯥꯟꯗ ꯃꯣꯏꯅ ꯑꯃꯨꯛ ꯔꯤꯑꯦꯝꯕꯔꯁ ꯇꯧꯕꯤꯔꯛꯄ ꯀꯩꯅꯣꯁꯤꯃ ꯑꯩꯒꯤ ꯄꯩꯁꯥ ꯇꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯆꯠꯂꯨꯔꯒꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯍꯟꯕꯤꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯛꯄꯁꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤꯀꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯁꯤꯗ NCC NS ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯁꯤꯁꯤꯗ NCC ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯕꯨ ꯑꯣꯏꯔꯒꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯀꯥꯏ NCC ꯌꯥꯎꯆꯜꯂꯤ ꯃꯥꯏ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯈꯪꯉꯀꯥꯟꯗ ꯌꯥꯎꯕꯕꯨꯗꯤ ꯆꯠꯆꯔꯤꯅꯦꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯅꯥꯀꯟꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯁꯔꯁꯤꯅ NSSꯗ ꯁꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯤꯁꯦ ꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯩꯅ NSS ꯌꯥꯎꯈ꯭ꯔꯤꯁꯦ
ꯑꯩꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯂꯝ ꯇꯨ ꯆꯠꯂꯒ ꯀꯣꯏꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯂꯝꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯄ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯝꯗ ꯁ꯭ꯇꯦꯠ ꯑꯇꯩ ꯑꯅꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯇꯅ ꯀꯣꯏꯗꯅ ꯑꯩꯁꯦ ꯁꯨꯝ ꯈꯔ ꯄꯥꯝꯖꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯝꯃꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔ ꯁ꯭ꯄꯣꯔꯠꯁ ꯃꯈꯥꯗ ꯂꯩꯕ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯈꯛ ꯂꯩ ꯑꯍꯥꯟꯕꯗ NYK ꯍꯥꯏꯕ ꯑꯃ ꯃꯊꯪꯗ NSS ꯍꯥꯏꯕ ꯑꯃ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯦꯚꯦꯜꯐꯥꯎ ꯂꯩꯕ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯚꯂꯟꯇꯔꯤ ꯅꯍꯥꯁꯤꯡꯁꯤꯗ ꯚꯂꯟꯇꯔꯤꯖꯝꯒꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟꯁꯦ ꯁꯥꯒꯠꯅꯕ ꯁꯦꯝꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯄꯣꯔꯠꯁꯅ ꯄꯩꯁꯥ ꯊꯥꯗꯔꯒ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯌꯥꯎꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ NSS ꯌꯥꯎ ꯇꯥꯔꯗꯤ ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯐꯪꯉꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯑꯍꯜ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯒꯤ ꯈꯪꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ NSSꯁꯦ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ NSS ꯌꯥꯎꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯆꯪꯕꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯃꯥꯔꯛꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯦꯗꯤꯠ 2 ꯐꯪꯉꯦꯕ ꯍꯥꯏꯗꯤ ꯃꯥꯔꯛ 2 ꯄꯤꯕ ꯍꯥꯞꯄꯦꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯃꯇꯝꯗꯨꯗ ꯁꯤ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯤꯁꯨ ꯍꯌꯦꯡ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯀꯥꯟꯗ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯁꯨ ꯐꯪꯕ ꯌꯥꯏꯌꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯎꯈꯤꯕꯅꯦ ꯑꯗꯣ NCCꯁꯨ ꯌꯥꯝ ꯐꯕ ꯃꯤꯂꯤꯇꯔꯤꯒꯤ ꯁꯥꯔꯚꯤꯁꯇ ꯆꯪꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃꯅꯤ ꯁꯤꯁꯨ ꯌꯥꯝ ꯐꯕ ꯀꯩꯅꯣ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯉꯁꯥꯏꯗꯒꯤ ꯄ꯭ꯔꯦꯝꯗꯥꯁꯀꯤ ꯁꯥꯔ ꯄ꯭ꯔꯦꯝꯗꯥꯁꯀꯤ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯌꯨꯠꯁꯤꯡꯅ ꯍꯦꯟꯅ ꯇꯥꯕꯤꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯊꯃꯣꯏꯗ ꯐꯤꯜ ꯑꯃꯗꯤ ꯐꯥꯎꯔꯝꯒꯅꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯁꯦ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯩ ꯁꯤꯃꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ NCCꯃꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ NSS ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯤ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯒꯗꯤ ꯃꯣꯏꯁꯨ ꯍꯦꯟꯅ ꯑꯐꯕꯗꯤ ꯑꯣꯏꯒꯅꯦꯕꯀꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯦ ꯁ꯭ꯀꯨꯂꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁ꯭ꯀꯨꯂꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯕꯤꯔꯛꯄ ꯑꯗꯨꯁꯨ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯁ꯭ꯀꯨꯂꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇ ꯂꯩꯕ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 1 to 5 ꯑꯩ ꯇꯝꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯂꯨꯡꯐꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯂꯨꯡꯐꯝꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 6ꯇꯒꯤ 7ꯐꯥꯎ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛ ꯁ꯭ꯀꯨꯜꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ KM ꯕ꯭ꯂꯨꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 7ꯗꯒꯤ ꯑꯩ 7 ꯂꯣꯏꯔꯕ ꯃꯇꯨꯡ 7ꯗ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯑꯩ ꯃꯈꯥ 7ꯗꯒꯤ ꯇꯝꯃꯒ ꯑꯃꯨꯛ ꯀ꯭ꯂꯥꯁ 10ꯐꯥꯎꯁꯦ ꯑꯩ KM ꯕ꯭ꯂꯨꯃꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 10 2008ꯗ ꯊꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯐꯦꯟꯁꯤꯌꯥꯔ ꯑꯕꯤꯔꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯗ 2010ꯗꯒꯤ 2010ꯗ ꯑꯩ 11 ꯑꯦꯛꯖꯥꯝꯁꯦ ꯊꯥꯏ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ 11 ꯊꯥꯔꯒ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯩ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ BSc ꯖꯤꯑꯣꯂꯣꯖꯤ ꯑꯣꯅꯔꯁꯇ ꯑꯩ 2013ꯗ ꯑꯩ BSc ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 2016ꯗ MSc ꯑꯥꯔꯠꯁ ꯁꯥꯏꯟꯁꯇ ꯑꯩ MA ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯒꯤ ꯆꯍꯤ ꯈꯔ ꯒꯦꯞ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯃꯩꯇ꯭ꯔꯝꯗ ꯂꯩꯕꯁꯦ ꯁꯤꯗꯒꯤ ꯑꯩ ꯍꯟꯗꯛ ꯃꯥꯁꯇꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯔ ꯄ꯭ꯔꯦꯝꯗꯥꯁꯇꯒꯤ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯃꯈꯥꯗ ꯈꯣꯡ ꯊꯥꯡꯖꯜꯂꯤꯕ ꯊꯕꯛꯁꯦ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯄꯤꯊꯔꯤꯕ ꯁꯦꯟꯐꯝꯁꯤꯅ ꯑꯗꯨꯃꯛ ꯀꯣꯟꯅꯈꯤꯕ꯭ꯔꯥ ꯍꯟꯗꯛ ꯐꯪꯉꯛꯏꯕ ꯅꯦꯁꯅꯦꯜ ꯌꯨꯠ ꯑꯦꯋꯥꯔꯗꯁꯤ ꯐꯪꯂꯛꯄ ꯃꯇꯝꯁꯤꯒ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯒ ꯈꯔꯗꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯩ ꯒꯚꯔꯟꯃꯦꯟꯠꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯌꯥꯝꯅ ꯐꯪꯗꯅ ꯈꯣꯠꯇꯅ ꯋꯥꯔꯛ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯒ ꯃꯦꯟ ꯑꯣꯏꯅ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗ ꯈꯔ ꯌꯥꯎꯏꯀꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗꯁꯤ ꯂꯨꯄꯥ 1,00,000 ꯄꯤ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯅ ꯂꯨꯄꯥ 3,00,000 ꯄꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯋꯥꯔꯛ ꯇꯧꯅꯕꯒꯤ ꯄꯤꯕ ꯄꯩꯁꯥꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀꯝꯃꯨꯅꯤꯇꯤꯒꯤ ꯋꯥꯔꯛ ꯇꯧꯅꯕꯒꯤ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤꯗꯤ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯧꯈꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯊꯥꯗꯅ ꯈꯣꯠꯇꯅ ꯚꯂꯟꯇꯔꯤ ꯋꯥꯔꯛꯁꯤ ꯇꯧꯅꯕꯒꯤ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯅꯤꯁꯤꯌꯦꯜ ꯁ꯭ꯇꯦꯖꯇ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯁꯨ ꯁꯃꯥꯖꯁꯤꯒꯤ ꯁꯣꯠꯊꯔꯕ ꯋꯤꯀꯔ ꯁꯦꯛꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯔꯇ ꯑꯣꯏꯔꯁꯨ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯈꯔ ꯃꯇꯦꯡ ꯂꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯆꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯤ ꯂꯩꯖꯔꯤ
ꯑꯗꯨꯒꯤ ꯁꯔꯗꯒꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏ ꯁꯔꯅꯁꯨ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯃꯇꯥꯡ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯕꯁꯦ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯊꯦꯡꯅꯗꯦ ꯑꯗꯣ ꯃꯤ ꯑꯃꯅꯤꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯗꯁꯦ ꯄꯤꯔꯨꯔꯒ ꯃꯁꯥꯁꯦ ꯅꯣꯏꯈꯠꯂꯦ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯈꯔ ꯄꯤꯔꯨꯔꯒꯁꯨ ꯁꯨꯅꯣꯏ ꯅꯣꯏꯈꯠꯇꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯗꯤ ꯑꯗꯨꯃꯛ ꯗꯣꯅꯦꯁꯟꯁꯦ ꯇꯧꯔꯒ ꯂꯥꯛꯑꯕ ꯃꯤ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯕ ꯑꯗꯨꯝꯅꯦꯕ ꯑꯩꯈꯣꯏꯅ ꯎꯖꯔꯤꯁꯦ ꯑꯗꯣ ꯅꯣꯏꯈꯠꯂꯤꯁꯤꯅ ꯁꯤꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯅꯣꯏꯈꯠꯇꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯁꯤꯅ ꯆꯨꯝꯗꯣꯏꯔꯥ ꯁꯤ ꯃꯣꯠꯁꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯃꯤꯁ ꯀꯟꯁꯦꯞꯁꯟ ꯑꯃꯈꯛ ꯂꯩꯀꯣ ꯁꯤ ꯑꯔꯥꯟꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯅꯣꯏꯈꯠꯂꯦ ꯍꯥꯏꯁꯦ ꯅꯣꯏꯈꯠꯄ ꯅꯠꯇꯦ ꯏ ꯄꯤꯊꯣꯛꯑꯒ ꯅꯣꯏꯈꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯁꯦ ꯑꯝꯇ ꯂꯩꯇꯦ ꯅꯣꯏꯈꯠꯄ ꯀꯩꯝ ꯂꯩꯇꯦ ꯑꯩ 15-16 ꯑꯗꯨꯝ ꯄꯤꯔꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯊꯧꯔꯝ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝꯗꯨ ꯐꯥꯎꯕꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤ